Lanthokzari Science Magazine ngasigi thoramda thamjari plastic pollution dagi plastic kaithahanba ngamba hingkupsing oihallakpa diabetes ka mari leinaba anauba hormone ama thengnarakpa amadi gas sensor sijinnaduna cellaba gas singbu detect tauba haibasigi matangda Gwalior da leiba ITM University gi Department of Physics da assistant professor oina leiba Dr. Pukhrambam Dipak ka aikoi gi mihut Laishram Chingsanglakpa ga unaduna wari saba Plastic pollution dagi plastic kaithahanba ngamba hingkupsing oihallakpa ngasi dagi chaurakna chahi million ohum makhai dagi mari phawbagi mamangdani sel amakhakna saba hingkup makhal ama oina ihan hana thawai panba ahingba jiba singna malem masida saponglakibadu matam gi tung inna thawai panba singi yawol paringda ngasi gi mioiba yauna tongan ba sanga amadi pambi sing oirakre kaya amagi khungulsu malemdagi mudkhre Hauzikamuk aikoi mioibana thokanba plastic pollution na hingkup makhal kaya marum amuk oihalakli nauna oirakliba hingkupsing asida yawba enzyme na plastic ki polum singbu amuk kaithahanba ngami haina hiram sida thijaliba biogenic singna paudam lakli sijinnabada yangba mamal hongba madi amuktang sijinnaraga hundokpa yaba oibana atei polum singa yengnabada plastic ki polum singbu malemgi mafam khuding miyamna pamna sijinnari loinana sijinnabagi changsu leptana hengalakli Malemgi oina Englishinga machamapal yangkhaida plastic ki polam million ton ani sijinnarambadu Englishinga ni taramapal da million ton chahum humphunipal oire haidi khungang sahar khaidana plastic ki polam sijinnadaba imung leite sijinnaba yadraba plastic ki polam sing loinana amuktang sijinnaraga hundorakpa plastic ki polam singna lamhang tuhang iram naladagi hauraga turel amadi samudrada plastic ki polam sing nongmagi tungsilakli Masina plastic pollution thokhalli asigumba plastic ki amod akai marakta makoi bu kaithahanba ngamba hingkupsing thengnarakpani plastic pollution na maram oiraga makoi nauna oirakpa ngaktani hainasu biogenic singna haidi Japan gi Kyoto Institute of Technology gi researcher Kohei Oda amadi Kyoto University gi Kenji Miyamoto na lusingba thijinba kangbu amana Japan gi Sakai da leiba plastic bottle recycling facility amadagi Indonela Sykensis koba plastic kaithahanba ngamba bacteria ama ihan hana Englishingani taratarukta puthokhi bacteria asina polyethylene terephthalate koba plastic makhalchi sayol khargi manungda kaithahanba ngami hingkup asida yawba plastic kaithahanba ngamba enzyme singbu pates amadi mates haina mingthonki Masidagi horaga biogenic kayana leptana plastic kaithahanba ngamba bacteria amadi atei hingkupsing mathang thengnarakpa amadi makoida yawba microbial enzyme sing neinaduna lakpana ngasidi enzyme makhal lising kunthra masak khangdokpa ngamle handakta Sweden gi Chalmers University of Technology gi thijinba kangbu amana malem gi tongan ba mafam singdagi hingkupsing gi DNA sample loduna jin million chani neinabada makoida plastic makhal tara kaithahanba ngamba enzyme makhal lising kunthra yawramba thengnarakhi sathakhiba thijinba sibulu singliba Chalmers University gi Jan Jeremic na hai aikoina tongan ba mafam singdagi lawrakpa hingkupsingda asuk yamba enzyme makhal kaya yawramgani khalude masi angakpa amani Plastic polam kayagi amorakai paifam oiba mafam singda leiba bacteria singdagi microbial enzyme makhal marfidra manga hana masak khangdoklaba matungda makoina makhatana amuk plastic pollution leiba malemgi mafam kayadagi leibak leihau amadi samudragi mafam chani kunthra taruktagi sample lawduna changyeng asi chatharakpani Pangliba anauba enzyme sing asi mioibagi haksangda leiriba chinjaki marilda yawba enzyme singa su sangdamnaki maramdi masina hingkupsing asida yawba plastic kaithahanba ngamba enzyme adutamak khangdokpa ngamnanabani enzyme sing asigi manungda chaurakna enzyme makhal lising tarani thoiromdi plastic pollution gi chang wangba Mediterranean Sea amadi South Pacific Ocean gi tongan ba mafam humphutaret ki ising iram kharalu thaba amadi aruba samudra khongnunggi mafam singda leiba hingkupsingda yawramba thengnarakpani enzyme sing asi plastic pollution hena wangba aruba samudragi leikhadana hena yawramba su thengnei hairi thijinba sida kangphal lamgi leibak leihawda thalet yawba plastic pollution thokpa mafam singna enzyme makhal lising taranipal yawba thengnei hairi
ꯐꯪꯂꯤꯕ ꯑꯦꯟꯖꯥꯏꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯗ 60ꯗꯤ ꯍꯥꯟꯅꯅ ꯃꯁꯛ ꯈꯪꯗꯣꯛꯂꯕ ꯑꯦꯟꯖꯥꯏꯝꯁꯤꯡꯗꯒꯤ ꯇꯣꯉꯥꯜꯂꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯍꯥꯏꯔꯤꯕ ꯑꯦꯟꯖꯥꯏꯝꯁꯤꯡ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯀꯦꯃꯤꯀꯦꯜ ꯄꯥꯊꯋꯦ ꯑꯃ ꯂꯩꯕꯅꯅꯤ ꯍꯥꯏꯅꯁꯨ ꯊꯤꯖꯤꯜꯂꯤꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯍꯥꯏꯔꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯕ ꯍꯟꯊꯍꯟꯗꯨꯅ ꯄꯣꯂꯨꯁꯟ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕ ꯃꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯁꯨ ꯃꯁꯤꯅ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯗꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯁꯣꯛꯂꯣꯏꯗꯕ ꯃꯑꯣꯡꯗ ꯃꯥꯡꯍꯟꯅꯅꯕ ꯄꯥꯝꯕꯩ ꯍꯦꯟꯒꯠꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯍꯤꯡꯀꯨꯞꯁꯤꯡꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯄꯥꯝꯕꯩꯅ ꯄ꯭ꯂꯥꯁꯇꯤꯛ ꯀꯥꯏꯊꯍꯟꯅꯅꯕ ꯍꯣꯠꯅꯔꯝꯕ ꯑꯁꯤꯅꯤ ꯈꯨꯠꯁꯦꯝꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯂꯥꯝꯕꯗ ꯋꯥꯔꯒꯗꯕ ꯍꯤꯡꯀꯨꯞꯁꯤꯡꯁꯤꯅ ꯄꯨꯊꯣꯛꯂꯤꯕ ꯃꯥꯏꯀ꯭ꯔꯣꯕꯤꯌꯦꯜ ꯑꯦꯟꯖꯥꯏꯝꯁꯤꯡ ꯑꯁꯤꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡꯅ ꯄ꯭ꯂꯥꯁꯇꯤꯛ ꯀꯥꯏꯊꯍꯟꯅꯅꯕꯒꯤ ꯆꯥꯎꯔꯕ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯥꯔꯤ ꯗꯥꯏꯕꯦꯇꯤꯁꯀ ꯃꯔꯤ ꯂꯩꯅꯕ ꯑꯅꯧꯕ ꯍꯣꯔꯃꯣꯟ ꯑꯃ ꯊꯦꯡꯅꯔꯛꯄ ꯏꯗ ꯌꯥꯎꯕ ꯆꯤꯅꯤꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯏꯁꯤꯡ ꯄꯨꯛꯆꯠꯀꯤ ꯂꯩꯅꯥ ꯗꯥꯏꯕꯦꯇꯤꯁ ꯑꯣꯏꯔꯛꯏ ꯃꯁꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯥꯛꯁꯤꯟꯕꯗ ꯋꯥꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 112 ꯍꯦꯟꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯤ ꯑꯃꯗꯤ ꯚꯥꯔꯠꯇ ꯃꯁꯤꯒꯤ ꯐꯤꯚꯝ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯚꯥꯔꯠꯄꯨ ꯃꯥꯂꯦꯝꯒꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯀꯣꯅꯨꯡ ꯀꯦꯄꯤꯇꯦꯜ ꯑꯣꯐ ꯗꯥꯏꯕꯦꯇꯤꯁ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤ ꯀꯥ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯆꯤꯟꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯍꯛꯁꯦꯜꯒꯤ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯃꯇꯥꯡ ꯂꯥꯛꯂꯦ ꯂꯩꯅꯥ ꯑꯁꯤ ꯄꯦꯟꯀ꯭ꯔꯤꯁꯇ ꯌꯥꯎꯔꯤꯕ ꯑꯥꯏꯂꯦꯠꯁ ꯑꯣꯐ ꯂꯦꯡꯒꯔꯍꯦꯟꯁꯀꯤ ꯕꯦꯇꯥ ꯁꯦꯜꯁꯤꯡꯅ ꯄꯨꯊꯣꯛꯄ ꯏꯟꯁꯨꯂꯤꯟ ꯍꯣꯔꯃꯣꯟꯒ ꯃꯔꯤ ꯂꯩꯅꯩ ꯑꯗꯨꯕꯨ ꯍꯟꯗꯛꯇ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯔꯚꯥꯔꯗ TH ꯆꯦꯟ ꯁ꯭ꯀꯨꯜ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯍꯦꯜꯊꯀꯤ ꯁꯦꯕ꯭ꯔꯤ ꯑꯜꯀꯔ ꯁꯦꯟꯇꯔ ꯐꯣꯔ ꯃꯦꯇꯥꯕꯣꯂꯤꯛ ꯔꯤꯁꯔꯆꯇ ꯊꯤꯖꯤꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯇꯥꯏꯞ 1 ꯑꯃꯗꯤ ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁ ꯑꯣꯏꯍꯟꯕꯗ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯕ ꯏꯟꯁꯨꯂꯤꯟ ꯅꯠꯇꯕ ꯑꯅꯧꯕ ꯍꯣꯔꯃꯣꯟ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯒꯣꯈꯥꯟ ꯑꯦꯁ ꯍꯣꯇꯥꯃꯤꯁꯤꯂꯤꯒꯤꯜꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯊꯈꯤꯕ ꯊꯤꯖꯤꯟꯕ ꯑꯁꯤꯗ ꯐꯦꯐꯀꯤꯟ ꯀꯧꯕ ꯑꯅꯧꯕ ꯍꯣꯔꯃꯣꯟ ꯑꯁꯤꯅ ꯏꯗ ꯆꯤꯅꯤꯒꯤ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯈꯜ ꯂꯦꯞꯄꯗ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯠꯊꯈꯤꯕ ꯊꯤꯖꯤꯟꯕ ꯑꯁꯤꯗ ꯇꯥꯏꯞ 1 ꯑꯃꯗꯤ ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯕ ꯎꯆꯤ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯅꯤꯃꯛꯀꯤ ꯏꯒꯤ ꯁꯦꯝꯄꯜ ꯂꯧꯗꯨꯅ ꯌꯦꯡꯕꯗ ꯐꯦꯐꯀꯤꯟ ꯍꯣꯔꯃꯣꯟꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕ ꯊꯦꯡꯅꯈꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯎꯆꯤꯗ ꯐꯦꯐꯀꯤꯟ ꯍꯣꯔꯃꯣꯟꯒꯤ ꯃꯊꯧꯗ ꯑꯀꯥꯏꯕ ꯄꯤꯕꯗ ꯍꯥꯏꯕꯗꯤ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯇꯥꯏꯞ 1 ꯑꯃꯗꯤ ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁ ꯃꯈꯜ ꯑꯅꯤꯃꯛꯇꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯍꯣꯔꯃꯣꯟ ꯀꯝꯄ꯭ꯂꯦꯛꯁ ꯃꯈꯜ ꯑꯁꯤꯅ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯅꯥ ꯂꯥꯌꯦꯡꯗ ꯑꯅꯧꯕ ꯃꯥꯏꯑꯣꯟ ꯑꯃ ꯄꯤꯔꯕ ꯌꯥꯏ ꯍꯥꯏꯅ ꯊꯤꯖꯤꯟꯕ ꯀꯥꯡꯕꯨ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ ꯊꯤꯖꯤꯟꯕ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯒꯣꯈꯥꯟ ꯑꯦꯁ ꯍꯣꯇꯥꯃꯤꯁꯤꯂꯤꯒꯤꯜꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯐꯦꯠ ꯁꯦꯜꯁꯤꯡꯗ ꯇꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯏꯅꯔꯖꯤ ꯑꯃꯗꯤ ꯑꯦꯟꯗꯣꯀ꯭ꯔꯥꯏꯟ ꯒ꯭ꯂꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯗꯨꯅ ꯍꯛꯆꯥꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯍꯣꯔꯃꯣꯟꯒꯤ ꯆꯥꯡ ꯈꯨꯗꯝ ꯑꯣꯏꯅ ꯄꯦꯟꯀ꯭ꯔꯤꯁꯀꯤ ꯕꯦꯇꯥ ꯁꯦꯜꯁꯤꯡꯅ ꯏꯟꯁꯨꯂꯤꯟ ꯍꯣꯔꯃꯣꯟ ꯄꯨꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯨ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯂꯤ ꯑꯁꯤꯒꯨꯝꯕ ꯐꯦꯠ ꯁꯦꯜ ꯑꯃꯗꯤ ꯑꯦꯟꯗꯣꯀ꯭ꯔꯥꯏꯟ ꯒ꯭ꯂꯥꯟ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯅꯧꯅ ꯄꯨꯊꯣꯛꯂꯤꯕ ꯍꯣꯔꯃꯣꯟ ꯐꯦꯐꯀꯤꯟꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯏ ꯍꯥꯏꯕ ꯈꯪꯂꯦ ꯐꯦꯐꯀꯤꯟ ꯍꯣꯔꯃꯣꯟ ꯑꯁꯤ ꯑꯇꯩ ꯍꯣꯔꯃꯣꯟꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯃꯣꯂꯤꯀꯨꯂꯔ ꯃꯦꯀꯥꯅꯤꯖꯝ ꯂꯩ ꯃꯁꯤ ꯔꯤꯁꯦꯞꯇꯔ ꯑꯃꯗꯒꯤ ꯍꯦꯟꯅ ꯌꯥꯎꯕ ꯄ꯭ꯔꯣꯇꯤꯟ ꯀꯝꯄ꯭ꯂꯦꯛꯁ ꯑꯃꯅꯤ ꯍꯣꯔꯃꯣꯟ ꯑꯁꯤꯗ ꯐꯦꯇꯤ ꯑꯦꯁꯤड ꯕꯥꯏꯟꯗꯤꯡ ꯄ꯭ꯔꯣꯇꯤꯟ 4 ꯑꯦडिꯅोसिन काइनेस अमदी न्यूक्लियोटाइड डाइफोस्फेट काइनेस याउरी मखोइना मरम ओइरगा पेनक्रियास की बेटा सेल सिंगना इंसुलिन पुथोकपदा फेफकिनना कंट्रोल तौबा ngamhalli हाइरी करीगुंबा अखोइना चाद थक्तना चरा हेंदुना सेल सिंगी मचिनजाक वाटहनबा मतमदा फेट सेल सिंगदा तुंगसिनदुना याउरिबा लिपिड सिंगबु लिपोलाइसिस की थवोंगना थुगाइदुना फैटी एसिड बाइंडिंग प्रोटीन 4 थादोरई हाइबसी सही तरागी ममांगदा होटामिसिलिगिलना पुथोखरबनी मसिगी मतुंगदगी फैटी एसिड बाइंडिंग प्रोटीन 4 ना हक्सांग नोइखटपा इसिंग पुक्सट थमोइगी लाइना अमदी कैंसर लाइना सिंग असिगा लाइनाबा मरिगी मतांगदा वैज्ञानिक सिंगना मखल मखा कयागी थिजिनबगी थबक चथखरे अदुबु हक्सांगी मेटाबॉलिज्म दा मसिगी थांगै सेंगबा थौदांगदी खंगदना लाखी होटामिसिलिगिल अमदी मागी कांगबुना हंदक अमुक नौना थिजिनबदगी फंगलिबा वाफमदी फैट सेल सिंगदगी थादोरकपा फैटी एसिड बाइंडिंग प्रोटीन 4 ना ईगी चेलदा याउखरगा न्यूक्लियोटाइड डाइफोस्फेट काइनेस अमदी एडिनोसिन काइनेस एंजाइम गा पुल्लगा अनोबा प्रोटीन कॉम्प्लेक्स फेफकिन कोबा अमा सेमी हाइबसिनी नौना सेमलिबा प्रोटीन कॉम्प्लेक्स फेफकिन ना इंसुलिन पुथोकलिबा पेनक्रियास की बेटा सेल सिंगबु महाकी टारगेट सेल ओइदुना डायबिटीज लाइना ओहलकपदा मतेंग पांगी थिजिलिबा कांगबु असिना एंटीबॉडी सिजिन्नदुना फेफकिन गी मयाई समथानबा मतमदा उसीदा डायबिटीज ओहलकपा ngamde हाइबा खंगबा ngamle
Aduga hairiba antibody asi diabetes naraba usida piduna yengba matamda makoi hanagi masa mau phaba phibamduda amuk hanjilakpa ngami hairi haibadi fefkin hormone gi chang hanthahanbana type 1 amadi type 2 diabetes makal animaktagi ngaktokpa ngami haibani hauzik changyeng asi usida sathabani diabetes naba miyusingi idasu fefkin gi chang wangi haibasu thizilibasingna khangle nauna thijinba sida fefkin gi chang hanthahanbana usida diabetes laying bada mai pakle adunadi diabetes naraba miyusingi laying dasu anauba mayon ama lakpa yari Aroibada thamjari gas sensor sijinnaduna hu chellaba gas singbu detect tauba haibasigi matangda Gwalior da leiba ITM University gi Department of Physics ta Assistant Professor wina leiriba Dr. Pukhrambam Dipak ka aikoi gi mihut Laishram Chingsanglakpa ga unaduna wari saba hu chellaba gas singbu detect tauba masak khangdokpa ngamba device gas sensor haibasi kari karamba makhal gi device no device asi karamna function tawi aduga device asi sabada kari kari potsak sing changi haibana singba sing asi khananaba hoje khoi gi studio da lingsin duna leibasi Gwalior da leiba ITM University gi Department of Physics ta Assistant Professor oina leiriba Dr. Pukhrambam Dipak ni ahan mamakta do jawu taram noksari Thank you Oza wahu dok oina gas sensor haibase masi kari karamba makhal gi device no thambio Mase device amani toxic over gas sing semana detect tawraba matungda electrical signal da on thoga aikoi da warning signal ma pi ba haitare adugumba device tu bukhona gas sensor haraga khangne hairiba gas sensor gi tangai phadabase masi karamna laibano haibadi gas sensor je aikoina kari gi damakta darkar lairibano haibu thambi samna hairabada Bhopal gas tragedy the methyl isocyanate leak oigiba Union Carbide factory dagi Tokyo gi metro station da 1995 ta mitra homdo sikiba sarin gas na aduga mamangi sahi 2020 da hydrogen sulfide gas Chhattisgarh da paper mill dagi leak oidana mitra sikiba chamanaba incident da polystyrene gas Odisha da leak oidana mitra sikiba sugumba incident singsi dagi ngakthokpa ngamnaba akoina tamthiraba hu chellaba gas singse detect tawnabagi damata khoina gas sensor sing sijinai Housing nature da lairiba gas singse natragana khoina artificially semiba gas singse gas khara dimase manam chende aduga tasteless oi hana khane adu hairiba manam chendaba gas singse yamna toxic oi aduna isada khoina kaigumba expose to gitaragadi yamna lethal dose oi gitaradi midosi isam samna hairabada dimethyl methyl phosphine se mase manamamta leite aduna sugumba singse ngakthonabgi tamuta khoina gas sensor se darkar le hoi gas sensor sing na se masi akoina makhal kya thokna khaidokpa yai makhal sing adu kari kari no makhal sing adu gi matang da kitang thamiram gas sensor se akoina makhal ai mari thokna khaidok charage chemi resistance haibama haigi sensor du gi resistance ta change torpadu da work to principle ni amana quartz crystal microvalence hana haigi quartz crystal dugi mathakta gas singduna phamakpa matamda deposit torpa matamda magi frequency hongba siso magi principle amani amana spectroscopy method ana gas singdugi khoina spectrum loraga analysis toraga detect toba ama anduga number 4 se masina ai cantilever method haraga sijinarage sisu ani subada panjakhiba gas sensor dugi principle duga mawong chamanai adubu tawadabu masida khoina laser light amadi sijinajai hoi the ozana hoji ozagi university sida assistant professor oina gas sensor sigi matang da research se chathabiri bani adu hauji fawda ozana develop tauba sensor sing asa masi kari kari no thambi hoji bokta ai carbon monoxide detect tawnaba sajakre nitrous oxide detect tawnaba sajakre aduga hydrogen cyanide dagi dimethyl methyl phosphine detect tawnaba sajakre aduga latest ta 2-chloroethyl ethyl sulfide na CEEC cyber gas singsigu so ai detect on sensors hakre ozana hoji develop to kiba sensor sing ase masi sabada sijina kiba potsak sing haibadi material sing ase masina kari kari na thamya yamna
aruba material sing di ai sijinnajadre idi readily available yamna mi common research amana hekta tauba yaba adugumba material ai sijinakre samna hairabada metal oxide base polymer conducting polymer base aduga conducting polymer se ga metal oxide se ga punsinaraga saba mari subasina conducting polymer ne metal oxide ne aduga graphene hariba material se ga punsilaga sakre ozana gas sensor gi makhal sing haidi ton ton ba gas sensor gi makhal sing panbi kre adu maruoina karamba makhal dano ozana research to biri base aduga masigi gas sensors gi working mechanism je masi kitang thambiram hozik aina tawjari ba research si chemi resistance hariba principle se da base tawraga saba sensor khaine chemi resistance haibadi akoi gi sensing material ama laire se samna hairabada aigi na tawjagi ba polyaniline natragana se nickel iron aluminum gi material sing sida koina electrical signal ma thajagani electrical signal ma thaba kan sida koina magi resistance material dugi resistance ama soidana laigani horen karigumba koina toxic oba gas sina material du da bind to matamda sensing material dugi magi resistance sung soidana change tawgani so karigumba resistance change tawrak taragadi akoina irai line haibi are toxic oba gas to detect tawre haina aduga hojik yamna research and development kaya sathariba yamna hot orba technology ama hairagadi akoina flexible electronics haiba technology sini ado hojik phawuda ozana research tawrakpa ja masida flexible electronic device ta gas sensor develop kuma tawkhibadi leirabra habdu thame ai hojibok tadi ai tawjagare polyaniline hariba conducting polymer se aina oina semaga muk oina sema matungda inkjet printer da koina pattern print toy plastic sita adu akoina gas sensor oina su sijinajaki adu masigi magi detection limit se adukimatic name ni haidi 2 ppm bauta yam line sense to ngamjaki hoy aduga ozana gas sensor sigi matang da research to buse masi lab ta amadi field da chalaga to biramgani khanjay adu research to gi mawong se masi di karamna to wi habdu thambi lab amusung field da khoi adumak research experiment se dum tawjare ahan bada khoi lab ta hana test tawjara pa matungda field da chalaga khoina sari ba sensor se masi mathau tawbra tawdabra haibu khoina check tawjai lab ta di khoina tawri se ayamana sensing material se hana khoina synthesis tawre adu matungda sensor se fabricate tawre aduga gas chamber ama lai gas chamber se ayamana 1 liter gi volume oiba gas chamber ama gi manungda koigi detect tawdoriba gas se mase different ppm da thadaraga koina reading ama lawjai adugi reading se koina lawba loiraba matungda koina calibration graph anama calibration ama tawjare calibration je tawba loirakanda koina microcontroller je sijinaraga koina field da pujara kanda field da sagi lepta thadagriba gas to gi limit se field da kayam phangbang ngami bangam da ba haibase akoina check tawjai akhoi miyoi bana honjal liban nungsit se masi gas makhal kaya ne yauri ba saibadi oxygen carbon dioxide nitrogen mayam je yauri bane ado akhoina gas sensor ama saba matam da particular gas amatang detect tawna ba oina saribra haibadi gas sensor amana detect tawgadawri ba se masi gas makhal amatang ra natraga ton ba gas kya detect tawgadawri bra haibadu thambi sengna hairabada gas sensor amana gas makhal loina detect tawgani maramdi koina selectivity na study ma tawjai se samna harabda polyaniline hariba material sina ammonia su detect tawgani xylene su detect tawgani benzene su detect tawgani carbon monoxide su detect tawgani nitrous oxide su detect tawgani adubu magi response se kanana khwaidagi hena yambagi habadu koina study tawtho matungda response to gi matungina koina particular gas sense to koina semjai koina calibrate tawthokpa haina process ama tawjai se samna hairabadang sagi polyaniline sina ammonia gas se khwaidagi wangna response pi taragadi madu koina calibration tawrba matungda di lemhoriba gas sing dugi signal sing to akoina neglect tawthoga ammonia na piriba signal do adu kaktang akoina record tawjagani gas sensor hairiba device ina maru oina tawgadawri base gas tubu sense tawba haibadi gas to detect tawbane ado karamba lamda karamba mafam sing da gas sensor je sijinai habdo thami gas sensor sing si ayamba mafam da install tawi airport ta railway station da cities ki marak sing da maramdi environmental lairiba gas sing dubu monitor tawnabagi damukta sijina je adubu
isam samna airport kumba natragana railway station da haidi security zone ta ammonium nitrate haidi maase explosive ni bomb oina sijinaba yaba IED ni na maase detect tawna wi damakta khoina sijinai adubu ammonium nitrate se detect tawna ba sijinaba matamda ayamba matamda khoina ammonia gas se siona simulant oina sijinaraga research tawna hoi makha ta boino zadai khangjaningi se chemical warfare agent haibase masi karino thambiu aduga masi akoina makal kya thongna khaidokpa yai thambiu chemical warfare agent haibasi mainly masi khoina war da land da sijinaba enemy sing bu khoina terminate tawna ba sijinaba chemicals ni hoi masi khoi liquid phase obi gas phase obi or solid phase oibasu yai isam na haizara wada German na 1915 da Belgium ni mathakta chlorine gas sijinaduna Belgium ni lami ma'am ama hatki adudagi hauraga chemical warfare agency gi magi study se haure ado makhata boina chemical warfare agency magi compound dugi matung ina ani thokna khaidok pe ai ahan bagi sina organophosphate habidi chemical warfare agent do organophosphate na saba ani subasina sulfur agent hana khogi sulfur component yauba aduga magi effect dugi matung ina mi duda kari karamna amang ata thon bage haibasigi matang da hanargadi masi makhal mari thona khaiduk pi ai ahan bada nerve agent haiba mane nerve ta attack tauba sam na moi sing se tabun serin cycloserin hariba gas sing se nerve agent sing ani subada blistering agent blister khogi pokthon ba haitare moi sing si gas se mustard gas aduga arsenical hariba gasing se oi na khoi mioi be haksang ji pokthon duine ba habi khoi mioi be unsa ji da hoi sing halaga pokthon gani aduga ahum subasina blood agent na khoi gi blood sing se clot to hanba moi sina hydrogen cyanide kumba se yamna sijinare cyanide amating hydrogen cyanide ahum subasina choking agent chlorine gas se mase khoina choking agent oina sijina aduga ojana chemical warfare agent gi damakta develop tauba sensor se masidi karamba makalgi sensor no thambi ai hojibokta nerve agent blistering aduga blood agent hariba chemical warfare agent sing sibu detect tawna ba sensor de hojibokta saja khare ado jana hariba sensor sing ase masi sabada asengba chemical warfare agent di sijina kibra habido thamyo asengba chemical warfare agent makti khoi sijina ba yadabanina madugi magi property do mimic tawba ngamba haidi property chapmanaba simulant hai khoina simulant gas sijinaraga khoina experiment je tawjaki hoi sam na hairabada sarin gas ki simulant si akhoina dimethyl phosphine je sarin gas ki simulant oina sijana jai aduga sulfur mustard sijina khoina c sana gas ama sijinai 2-chloroethyl sulfide sijinaraga khoina study tawjaki aduga blood agent ki damakta di ai directly hydrogen cyanide se samakna dum sajaraga sensor do test tawjaki hojiki oina khoi real gas ta research tawnabagi damakta Gwalior da leiba DRDO dagi khoi permission laujari moina permission hek pirakpaga khoi real gas ta dum test tawjaragani hoi aduga loishalakpasida ojadai khangjaningi se hojik phawda ojana research tawrakpaje masigi research finding natraga result se masidi kari laire habda thambi hojibokta aina tawrakpasida sensing material gi singsi matang di haijarage habadi polyaniline ga zeolite hariba material se sijinaraga aina C hariba gas se detect tawgi aduga magi detection limit se 25 ppm ba khoina detect tawba ngami lowest ppm 25 ba khoina detect tawba ngamjaki aduga polyaniline aduga MMT RGO composite sina 2 ppm bauta hydrogen cyanide se khoina detect tawba ngamme aroibada nickel iron aluminum hariba composite sina DMMP se akhoi 1.5 ppm bau lowest ppm bau khoin detect tawba ngamjare gas sensor sijinnaduna hu selaba gas singbu detect tauba haibasigi matangda Gwalior da leiba ITM University gi Department of Physics ta assistant professor oina leiriba Dr. Pukhrambam Dipak ka aikoi gi mihut Laishram Chingsanglakpa ga unaduna wari saba si tahanjakibaga loinana ngasigi oina di science magazine lanthuk saba matang asida loijare
Lakliba anauba chahi lising ani kunithoigi ahanba leibak pokpa numita anauba mapau kayaga loinana amuk fangbigani Science Magazine.